ꯂꯥꯏꯟꯗꯧ ꯄꯣꯠ ꯀꯠꯂꯨꯔꯦ ꯑꯗꯨꯒ ꯂꯥꯏꯟꯗꯧ ꯀꯠꯄ ꯄꯣꯠꯇꯣ ꯀꯥꯏꯊꯣꯔꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯁꯦꯝ ꯁꯥꯔꯒ ꯊꯣꯡꯉꯗꯣꯏꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯦꯝꯕ ꯍꯧꯈꯤꯒꯦ ꯑꯗꯨꯒ ꯊꯣꯡ ꯊꯥꯛꯅꯕ ꯌꯥꯝ ꯀꯟꯅ ꯁꯦꯝꯕꯤꯔꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯏꯔꯣꯝꯕ ꯑꯃ ꯁꯦꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯈꯥꯃꯦꯟ ꯁꯥꯛ ꯇꯧꯗꯣꯏ ꯃꯥꯜꯂꯦ ꯈꯥꯃꯦꯟꯁꯦ ꯑꯩꯈꯣꯏ ꯁꯥꯏꯒ ꯅꯣꯏꯕ ꯍꯥꯏꯐꯦꯠ ꯆꯥꯎꯕ ꯃꯥꯟꯅꯩ ꯈꯥꯃꯦꯟꯗꯧꯅ ꯅꯣꯏ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯁꯣꯏꯔꯦ ꯑꯩꯈꯣꯏ ꯁꯥꯏꯗꯧꯅ ꯈꯥꯃꯦꯟꯁꯦ ꯅꯣꯏꯔꯦ ꯆꯥꯎꯔꯦ ꯍꯥꯎꯔꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯈꯤꯒꯦ ꯀꯩ ꯇꯥꯃꯣꯁꯦ ꯕ꯭ꯂꯨ ꯁꯨꯠꯀ ꯇꯧꯖꯨꯕ꯭ꯔꯥ ꯐꯨꯔꯤꯠ ꯕ꯭ꯂꯨ ꯈꯨꯗꯩ ꯕ꯭ꯂꯨ ꯍꯛꯄ ꯑꯁ ꯅꯩꯔꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯍꯦꯟꯖꯥꯡ ꯀꯟ ꯁꯦꯝꯃꯤ ꯑꯩꯅ ꯈꯥꯃꯦꯟ ꯁꯥꯛ ꯇꯧꯅꯕ ꯈꯥꯃꯦꯟꯁꯦ ꯁꯦꯝꯃꯒꯦ ꯈꯥꯃꯦꯟꯁꯦ ꯑꯩꯗꯧꯅ ꯆꯥꯎꯏ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯍꯥꯏꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯍꯣꯔꯦꯟ ꯎꯠꯆꯔꯛꯑꯒꯦꯗ ꯊꯣꯡꯕ ꯂꯣꯏꯔꯀꯥꯟꯗꯀꯣ ꯑꯩꯈꯣꯏ ꯃꯥꯅ ꯏꯔꯣꯝꯕꯩ ꯃꯆꯜ ꯁꯦꯝꯃꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯦꯔꯥꯃꯦꯁꯅꯦꯕꯀꯣ ꯑꯗꯨꯅ ꯉꯥ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯍꯦꯟꯖꯥꯡ ꯁꯦꯝꯕ ꯌꯥꯎꯕꯤꯔꯛꯏ ꯍꯦꯟꯖꯥꯡ ꯊꯤꯜꯂꯛꯑꯕꯣ ꯀꯩꯀꯩ ꯃꯊꯦꯜꯅꯣ ꯌꯦꯡꯒꯦ ꯂꯥꯛꯑꯣ ꯁꯤꯗ ꯉꯥ ꯊꯣꯡꯕꯅꯦ ꯀꯔꯤꯕ ꯃꯀꯣꯛ ꯃꯔꯨ ꯉꯧꯕꯅꯦ ꯏꯔꯣꯝꯕ ꯑꯃꯒ ꯆꯝꯐꯨꯠ ꯑꯃꯒ ꯌꯥꯝ ꯍꯥꯎꯅꯤꯌꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯤꯜꯂꯛꯀꯦꯀꯣ ꯉꯥꯏꯔꯝꯃꯨꯀꯣ ꯅꯪꯒꯤꯁꯦ ꯀꯩꯀꯩꯅꯣ ꯏꯔꯣꯟꯕ ꯌꯥꯎꯔꯕ ꯏꯔꯣꯟꯕ ꯂꯩꯔꯦ ꯄꯥꯐꯣꯔ ꯂꯩꯔꯦ ꯕꯣꯔꯥ ꯇꯧꯗꯣꯏꯔꯣ ꯇꯧꯔꯣꯏꯗꯣꯏꯔꯣ ꯄꯥꯐꯣꯔꯗꯪ ꯇꯧꯔ ꯇꯣꯛꯑꯗꯣꯏꯔꯣ ꯕꯣꯔꯥ ꯇꯧꯗꯣꯏ ꯀꯨꯀꯔꯁꯦ ꯀꯩꯅꯣ ꯀꯨꯀꯔꯒꯤꯁꯦ ꯀꯩꯅꯣꯅꯦ ꯆꯝꯐꯨꯠꯅꯦꯕ ꯍꯥꯡꯇꯣꯛꯑꯒ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦꯀꯣ ꯁꯤꯅ ꯈꯥꯃꯦꯟ ꯁꯥꯛ ꯑꯣꯏ ꯃꯥꯜꯂꯦ ꯌꯥꯝ ꯐꯖꯔꯦ ꯄꯥꯐꯣꯔ ꯀꯟꯅ ꯇꯥꯎꯔꯤ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯅꯪꯒꯤ ꯄꯥꯐꯣꯔ ꯈꯨꯇꯛꯇꯣ ꯕꯣꯔꯥꯁꯨ ꯇꯥꯎꯈꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯗꯩ ꯏꯔꯣꯟꯕꯤꯔꯛꯑꯒꯦ ꯁꯪꯒꯣꯝ ꯈꯦꯔ ꯇꯧꯈꯤꯗꯣꯏꯔꯣ ꯊꯣꯡꯈ꯭ꯔꯦ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦꯀꯣ ꯃꯥꯏ ꯁꯪꯒꯣꯝ ꯈꯦꯔꯁꯦ ꯁꯤ ꯆꯥꯛꯍꯥꯎ ꯃꯥꯜꯂꯦ ꯅꯪꯒꯤꯁꯦ ꯆꯥꯛꯍꯥꯎ ꯐꯨꯠꯂꯤ ꯕꯣꯔꯥ ꯀꯟꯅ ꯇꯥꯎꯔꯤ ꯅꯥꯀꯨꯞꯄꯤ ꯕꯣꯔꯥ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯧꯏꯗꯣ ꯕꯣꯔꯥ ꯇꯥꯎꯕꯩ ꯁꯛꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯥꯎꯗꯤ ꯍꯥꯎꯗꯧ ꯃꯥꯟꯕꯅꯦ ꯃꯥꯏ ꯃꯁꯛꯁꯦ ꯎꯕꯗ ꯕꯣꯔꯥ ꯍꯥꯎꯇ꯭ꯔꯒꯁꯨ ꯃꯥꯏ ꯃꯁꯛꯁꯦ ꯎꯕꯗꯗꯤ ꯕꯣꯔꯥ ꯌꯥꯝ ꯍꯥꯎꯖꯗꯧ ꯃꯥꯟꯕꯅꯦ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯕꯣꯜꯀꯣꯔꯤ ꯐꯕ ꯍꯔꯥꯎꯕꯗ ꯍꯣꯇꯦꯜ ꯐꯝꯍꯟꯗꯣꯏꯅꯤ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯐꯝꯍꯜꯂꯣꯏꯗ ꯑꯩ ꯍꯧꯖꯤꯛ ꯕꯣꯔꯥ ꯍꯧꯔꯤꯕꯀꯣ ꯑꯗꯣ ꯁꯤ ꯂꯣꯏꯕꯒ ꯂꯥꯏꯒꯤ ꯆꯥꯛ ꯊꯥꯅꯕ ꯇꯧꯔꯅꯤ ꯃꯃꯥꯅ ꯏꯔꯣꯝꯕ ꯇꯛꯈꯥꯏꯕꯤꯔꯤꯅꯦ ꯃꯃꯥ ꯏꯔꯣꯝꯕ ꯇꯛꯈꯥꯏꯕꯤꯔꯤ ꯑꯗꯨꯒ ꯆꯝꯐꯨꯠꯅꯦ ꯁꯤꯅ ꯀꯔꯤꯕ ꯈꯥꯃꯦꯟ ꯁꯥꯛꯅꯦ ꯑꯗꯨꯒ ꯁꯤꯅ ꯄꯥꯐꯣꯔꯒ ꯕꯣꯔꯥꯒꯅꯦ ꯑꯗꯨꯗꯩ ꯎꯇꯤ ꯊꯣꯡꯕ ꯑꯃꯒ ꯁꯤꯡꯖꯨ ꯑꯃꯒ ꯁꯤꯅ ꯁꯪꯒꯣꯝ ꯈꯦꯔ ꯆꯥꯛꯍꯥꯎ ꯁꯪꯒꯣꯝ ꯈꯦꯔꯅꯦ ꯑꯔꯤꯌꯥꯅꯧꯒꯤ ꯂꯥꯛꯌꯦꯟ ꯄꯥꯏꯔꯗꯨꯅ ꯀꯨꯁꯨꯝ ꯂꯩ ꯀꯣꯝꯕꯤꯔꯩ ꯂꯩꯁꯥ ꯇꯝꯂꯛꯂꯤ ꯑꯔꯤꯌꯥꯅꯧꯒꯤ ꯂꯥꯛꯌꯦꯟ ꯄꯥꯏꯔꯗꯨꯅ ꯀꯨꯁꯨꯝ ꯂꯩ ꯀꯣꯝꯕꯤꯔꯩ ꯂꯩꯁꯥ ꯇꯝꯂꯛꯂꯤ ꯁꯖꯤꯕꯨꯗ ꯌꯦꯅꯧ ꯈꯨꯗꯣꯜ ꯇꯝꯂꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯗꯈꯤꯅꯥ ꯂꯥꯛꯇꯧꯒꯤ ꯇꯥꯟꯅꯔꯤꯅꯦꯕ ꯃꯣꯏꯁꯦ ꯂꯨꯝꯃ ꯂꯩꯅꯦꯕ ꯗꯈꯤꯅꯥꯒꯤ ꯆꯥꯛꯁꯨ ꯂꯧꯈ꯭ꯔꯦ ꯆꯥꯎ ꯅꯣꯏꯅ ꯆꯥꯕꯗ ꯂꯥꯏꯅ ꯆꯥꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅꯤ ꯆꯥꯛ ꯏꯟꯖꯥꯡ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ
ꯂꯥꯏ ꯃꯌꯥꯝꯅ ꯂꯧꯈ꯭ꯔꯦ ꯑꯩꯒꯤꯁꯦ ꯅꯥ ꯀꯌꯥ ꯐꯖꯅ ꯇꯣꯠꯂ ꯆꯥꯏꯅꯦ ꯌꯦꯡꯉꯣ ꯑꯩꯒꯤꯁꯦ ꯂꯥꯏꯅ ꯌꯥꯝ ꯄꯥꯝꯃꯦ ꯂꯐꯣꯏ ꯈꯨꯆꯥꯒꯁꯨ ꯏꯆꯥ ꯇꯨꯝꯕꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯗꯤ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯃꯥ ꯉꯥꯏꯔꯤ ꯑꯗꯣ ꯇꯥꯃꯣ ꯏꯕꯥꯅꯤ ꯍꯦꯟꯖꯥꯡ ꯊꯤꯜꯂꯨꯈꯤꯒꯦ ꯍꯦꯟꯖꯥꯡ ꯃꯊꯦꯜꯁꯤ ꯂꯩꯔꯦ ꯌꯥꯝ ꯃꯊꯦꯜꯅꯣ ꯅꯪꯒꯤꯁꯤꯕꯣ ꯑꯗꯨꯕ꯭ꯔꯣ ꯁꯤꯅ ꯈꯥꯃꯦꯟ ꯁꯥ ꯁꯤꯅ ꯆꯝꯐꯨꯠ ꯏꯔꯣꯝꯕ ꯎꯇꯤ ꯁꯪꯒꯣꯝ ꯈꯦꯔ ꯁꯤꯡꯖꯨ ꯑꯗꯩ ꯄꯥꯐꯣꯔ ꯕꯣꯔꯥ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏ ꯊꯤꯜꯂꯨꯈꯤꯒꯦ ꯏꯆꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯊꯤꯜꯂꯨ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯑꯁ ꯆꯟꯗꯣꯟꯒꯁꯨ ꯄꯨꯔꯥ ꯀꯩꯅꯣꯅꯦ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯤꯒꯤ ꯇꯥꯏꯞꯇ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯏꯟꯗꯣꯝꯆꯥꯈꯣꯏ ꯑꯩꯈꯣꯏꯗ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯆꯠꯂꯨꯕꯅꯦꯕꯀꯣ ꯑꯗꯣ ꯍꯜꯂꯛꯄꯗ ꯅꯣꯡ ꯀꯟꯅ ꯍꯩꯊꯔꯛꯑꯦ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯤ ꯂꯦꯝ ꯊꯥꯜꯂꯒꯀꯣ ꯂꯦꯝ ꯊꯥꯜꯂꯒ ꯆꯥꯛ ꯆꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯏꯟꯖꯥꯡꯗꯣ ꯉꯁꯤꯗꯤ ꯈꯔꯁꯨ ꯊꯦꯡꯉꯦꯕꯀꯣ ꯃꯝꯃꯦ ꯍꯥꯏꯕ ꯉꯁꯤꯗꯤ ꯄꯨꯡ ꯑꯃꯝꯅꯦ ꯌꯥꯗ꯭ꯔꯦ ꯋꯥ ꯈꯔ ꯍꯥꯏꯔꯛꯑꯣ ꯋꯥ ꯈꯔ ꯉꯥꯡꯉꯛꯑꯣ Hầu cái răng ba. Hả? Rồi. Dùng dâm cân lên. 이콘나 통닭이나 하오니 Mẹ mày đi xa vào tục thôi à? Ở mồi này thì cần xa đi. Không mà cái khối xa cần xa đi. 하오에 매am 엄마 그래 엄마 탁세 ꯅꯣꯡ ꯈꯨꯀꯟꯗꯣ ꯃꯌꯥꯝ ꯂꯦꯟ ꯇꯥꯏꯌꯦ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯄꯣꯠ ꯊꯤꯜꯂꯨꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛꯇ ꯁꯤꯒꯩꯁꯦ ꯊꯤꯜꯂꯨꯗꯣꯏꯅꯦ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯐꯖꯗ꯭ꯔꯥ ꯑꯩꯈꯣꯏ ꯁꯤꯅꯔꯤꯁꯦ ꯁꯤꯅ ꯁꯔꯣꯏ ꯈꯥꯡꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅꯤ ꯑꯩꯈꯣꯏ ꯁꯤ ꯈꯣꯡꯅꯥꯡꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯑꯩꯒꯤ ꯁꯪꯗꯣꯛꯍꯜꯂꯤ ꯉꯥꯏꯔꯤꯅꯦ ꯑꯗꯨꯒꯤ ꯅꯍꯥꯟꯈꯩꯗꯤ ꯁꯤꯗ ꯇꯧꯕꯅꯦꯕ ꯁꯤ ꯂꯝꯄꯥꯛꯁꯤꯗ ꯑꯗꯣ ꯉꯁꯤ ꯅꯣꯡ ꯀꯟꯅ ꯇꯥꯈꯤꯕꯗꯣ ꯑꯗꯨꯒꯤ ꯂꯣꯏ ꯆꯣꯠꯂꯦ ꯑꯗꯨꯅ ꯁꯤꯗ ꯁꯣꯔꯣꯛꯇꯅꯦ ꯃꯣꯏ ꯇꯧꯔꯤꯁꯦ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯑꯕꯣꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯗꯤ ꯁꯤ ꯄꯥꯜꯂꯦ ꯈꯪꯗꯗꯅ ꯃꯌꯥꯝ ꯆꯩꯔꯥꯎꯕꯗ ꯀꯠꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯂꯩꯔꯒ ꯑꯣꯏꯅ ꯀꯠꯂꯤꯅꯦ ꯍꯥꯏꯕ ꯂꯣꯏ ꯃꯨꯜꯂ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯗ ꯄꯥꯟꯕꯅꯦ ꯑꯃꯨꯛ ꯎꯠꯂꯛꯀꯦꯀꯣ ꯇꯨ ꯃꯌꯥꯝ ꯇꯨ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏ ꯃꯨꯜꯂꯦ ꯍꯥꯏꯕ ꯆꯔꯣꯡ ꯆꯔꯣꯡ ꯌꯥꯜꯂꯤꯁꯤ ꯌꯦꯜꯂꯣꯗ ꯁꯤꯅ ꯑꯃꯨꯟꯕꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯅ ꯑꯁꯪꯕ ꯑꯩꯈꯣꯏꯗꯤ ꯁꯤ ꯄꯥꯜꯂꯤ ꯈꯪꯗꯗꯅ ꯀꯠꯍꯧꯗ꯭ꯔꯦ ꯆꯩꯔꯥꯎꯕꯗ ꯂꯩꯔꯒ ꯑꯣꯏꯅ ꯀꯠꯂꯦ ꯁꯤꯅ ꯌꯣꯡꯆꯥꯛ ꯄꯟꯕꯤꯗꯨꯅꯤ